Liklai makutuna kengbagi mamaida khupangna tharai si khangbra chawkhattaba thui asi hairamlaga mayumlomda changai kengba tharamliba mamaiduda makutuna pairaga yam usitana Kubaksina mutang paishenbada tekadaba nangna aingonda hawbasu sari lakminaba singduna boss hanaba tawse atai misingsu loina yengnaduna leire athubada hojiki saji amomda aigi machinjak oigadabane kengbagi aningba pamada marin leiba kanano ahibu khamgadaba boss ki apamada mapangthokna bhona jage meeting ni matam oisile ngasi gi chatnaba tawse Liklai yam sauna changlai aduga mangalda call tawrai Hello thoi Liklai saurapna ai ngasi di ihiam kai khoidaw yam thi saugali ko kaitoroge thoi mamaga khatnaba yawbra adugi nate adudi kaigya lambida mathong taba kharana laknaraiba hera adugi bu noi da inspector ma leisidi moigi mongdo ai iyam kai khangaba kanano ne ai gi tuda thawai usitri duba Maming kay di khangobra as kamay khangduino nang suba hangni ni kaina sibu mathang thenora thero noi da inspector togene Liklai no fetawi aduga hoeba phudalo tapta kai nupi angang da karan tabagi tanjadu da nakandagi sir SP ngairaga leire hoi arubu wari mata hori na hayo minute ama ni da ngairamo hoi sir Amuk nupa aduna Sir, loidoreye minute amani tangai biroye Laisemba manang nakna leiba panglap lapanate haifet magi mawong duda noaga onthokpani da masidiba somdana ngaina dana leira kansida da kai leino thabak chinbra is thabak chinbagi wadi kaida hanglurania maiba haulibani thabak mayamse meeting mafamdani kari meeting no ngarang kem hairakte na ingonda dia Meeting lai kain amta haraktabaneba khudakta korokpa DGP gi meeting ni ado thoi ai thamageba mi ngainareba hoi nuksibana sound ko ai horen tawragi thammeba SP laishembana yareda romance to ko na tawro mangal noga itubu penaba tawgadra atai mayam sigi bu chengadra awaba manida SP laishemba sunoga asidiba Nupigi ni ngaisu yauri banine Asamna anidusu wari tawraga thokminarai SP laishemba amadi mangal yamluna pulli karisu ikaiba tawnade awa nungai animakta share tawnaduna lakpani Dr. Rabigi roomda security ama changlai Sir amta changjarake kai lere Sir nupani la amaga sarda letter si amta pibiyo na haraman Fare Step piramo ay lagi Sir atubagi ni so haraman Hoi ay lagi Sir didi ay mo Rabi letter do hangdoga yengi Aduga sumnatangi address amaga house number amaga irai Aduga envelope amadugi manungda so amasu yaurami Rabi yam ngakna so do paraga yengi Aduga proper thuna gari do thaudorai aduga irakniba address do tamna thaurai Asamna hangduna lakpana kona thangda yumadu fangle yumadu lambi mapan oirapna lei yumadu hall gi type ta stowi piktakna susai aduga yumadu minung lainabagi mamitade ichiksi yumdugi akoiba singdusu napi singbi tana pomthane thalame hek ubaga tu sungningai oiba fibam amadani leramnibadu Rabi masado khangning bahin mankibana kiraba sukina mahangna purakliba soduna lok tawduna leramba thongdo tamna hangdorai Rabi tamna tapna koibadu yengduna changlai kari no khangdaba khulai khara amasu fajana yumsinduna machi pairaga thammi aduga room ama thongdoda haifet ngasilaga lerambaduda amurai Rabi Masado nikpanadi yadre adubu kiraba sukina changlai roomdo tamna roomdo he kansilakpaga angakbagi sakdam amadani leramnibadu chawrba room adugi wall do sinba thungna nupi amagi photo thelami
ꯑꯗꯨꯒ ꯀꯥꯈꯟ ꯅꯥꯏꯅ ꯁꯦꯝꯂꯤꯕ ꯔꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯅ ꯐ꯭ꯔꯦꯝ ꯆꯜꯂꯕ ꯐꯣꯇꯣ ꯑꯗꯨꯒ ꯒ꯭ꯔꯨꯞ ꯁꯦꯜꯐꯤ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯂꯕ ꯑꯦꯋꯥꯔꯗꯁ ꯄ꯭ꯔꯥꯏꯖ ꯃꯦꯗꯜꯁꯤꯡ ꯐꯖꯅ ꯆꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯨꯝꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯇꯣꯞꯅꯆꯤꯡꯕ ꯀꯦꯃꯦꯔꯥ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯔꯕꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯔꯨꯝꯗ ꯊꯦꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯀꯣꯏꯗꯥꯅꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤ ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯁꯥꯗ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯛꯏ ꯍꯦꯟꯅ ꯈꯪꯅꯤꯡꯕꯒꯤ ꯏꯍꯨꯜꯁꯨ ꯐꯥꯎꯔꯛꯏ ꯆꯃꯝꯅꯔꯕ ꯋꯥꯍꯪ ꯀꯌꯥꯅ ꯃꯁꯥ ꯃꯊꯟꯇ ꯍꯪꯖꯩ ꯏꯐꯝꯗ ꯊꯦꯡꯅꯍꯜꯂꯤꯕ ꯀꯌꯥꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯃꯉꯥꯜ ꯌꯥꯝ ꯐꯤꯡꯅ ꯃꯆꯟꯅꯨꯄꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯔꯥꯅꯤ ꯑꯃꯗꯤ ꯑꯍꯟ ꯆꯥꯎꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯍꯟ ꯆꯥꯎꯅ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯏꯕꯨꯡꯉꯣꯗꯨꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯂꯥꯡꯂꯦꯟ ꯌꯥꯝ ꯏꯀꯥꯏꯅ ꯑꯦꯗꯤ ꯀꯧꯏ ꯄꯄꯥ ꯐꯔꯦ ꯍꯧꯈ꯭ꯔꯦꯗꯅ ꯆꯥꯎꯅ ꯍꯣꯡꯕꯤꯗꯣꯏꯅꯤ ꯏꯄꯥꯅ ꯔꯥꯅꯤꯅ ꯅꯆꯥꯅꯨꯄꯥꯗꯣ ꯂꯥꯛꯑꯒꯅꯦ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯈꯤꯕꯅ ꯐꯩꯀꯣ ꯅꯆꯥꯃꯛꯀꯤ ꯃꯑꯣꯡꯗꯨꯒ ꯈꯪꯖꯜꯂꯛꯆꯗ꯭ꯔꯦꯗ ꯃꯉꯥꯜ ꯌꯥꯝ ꯐꯤꯡꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯏꯔꯥꯡ ꯇꯧꯕ ꯌꯥꯝ ꯄꯥꯝꯕ ꯑꯉꯥꯡꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦꯕ ꯂꯥꯡꯂꯦꯟ ꯌꯥꯝ ꯀꯤꯅ ꯃꯃꯥꯕꯨ ꯀꯣꯜꯂꯒ ꯃꯃꯥ ꯇꯥꯃꯣꯁꯦ ꯌꯥꯝ ꯁꯥꯎꯔꯦ ꯍꯥꯏꯕ ꯑꯝꯇ ꯈꯥꯝꯃꯣꯕ ꯍꯦꯔꯥ ꯀꯩꯝ ꯇꯧꯔꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯃꯉꯥꯜ ꯐꯨꯔꯤꯠ ꯈꯨꯗꯥꯡꯒꯗꯨ ꯊꯦꯛꯀꯠꯂꯒ ꯑꯣꯏ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯂꯣꯠꯄꯗꯨꯅ ꯀꯥꯟꯅꯔꯣꯏ ꯅꯪ ꯂꯥꯡꯂꯦꯟꯗꯤ ꯃꯕꯨꯡꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯊꯥꯒꯠꯈ꯭ꯔꯦ ꯃꯃꯥꯒꯤ ꯃꯔꯨꯝꯗꯨꯗ ꯀꯟꯅ ꯀꯣꯟꯗꯨꯅ ꯂꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯣꯏ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪ ꯇꯥꯗ꯭ꯔꯣꯕ ꯀꯅꯥꯗꯅꯣꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯧꯕ ꯌꯥꯔꯤꯁꯦ ꯍꯧꯈ꯭ꯔꯦꯗꯅ ꯄꯥꯕ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯃꯌꯥꯡꯂꯦꯟꯁꯦ ꯇꯦꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯟꯗꯈꯤꯕ ꯂꯣꯠꯇꯅꯒ ꯇꯧꯔꯤꯌꯦꯁꯦ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦ ꯌꯥꯔꯤꯁꯦ ꯃꯤꯅ ꯎꯔꯒꯅꯦ ꯐꯖꯕ ꯅꯠꯇꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯆꯟꯁꯤꯁꯨ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯇꯧꯔꯛꯏꯕ ꯐꯤꯕꯝꯗꯨꯗ ꯀꯔꯤꯒꯤ ꯀꯤꯕ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯈꯟꯗꯕ꯭ꯔꯥꯕ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯥꯡꯂꯦꯟꯕꯨ ꯍꯟꯖꯤꯟ ꯆꯤꯡꯊꯣꯛꯅꯕ ꯇꯧꯏ ꯑꯍꯟ ꯆꯥꯎꯅ ꯅꯣꯏ ꯑꯅꯤꯕꯨ ꯇꯣꯛꯅꯔꯣ ꯀꯩꯗꯧꯕꯒꯦ ꯑꯃꯁꯨ ꯍꯟꯗꯦ ꯑꯃꯁꯨ ꯇꯥꯗꯦ ꯀꯔꯤꯅꯣꯝꯅꯤ ꯅꯣꯏꯕꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯕꯣ ꯏꯁ ꯁꯪꯒꯠꯄꯤꯒ ꯇꯧꯏꯅꯦ ꯈꯨꯄꯥꯛꯁꯤꯅ ꯍꯨꯝꯖꯤꯜꯂꯧꯔꯥ ꯂꯥꯡꯂꯦꯟ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯒꯤ ꯃꯆꯤꯡ ꯑꯀꯥꯡꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯄꯥꯝꯃꯤꯁꯤꯗꯤ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯕꯨ ꯌꯣꯟꯕꯁꯤ ꯅꯠꯇ꯭ꯔꯣ ꯏꯁ ꯅꯪꯅꯒ ꯑꯣꯏꯅ ꯑꯆꯨꯝꯕ ꯁꯥꯔꯛꯏꯅꯦꯕ ꯑꯩꯅ ꯆꯨꯝꯗ꯭ꯔꯗꯤ ꯇꯥꯃꯣꯅ ꯆꯨꯝꯒꯦ ꯍꯥꯏꯔꯣ ꯑꯍꯟ ꯆꯥꯎꯅ ꯅꯣꯏꯕꯨ ꯇꯣꯛꯅꯔꯣ ꯀꯩꯗꯧꯕꯒꯦ ꯃꯁꯤ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅꯅꯦ ꯊꯥꯖꯤꯜꯂꯛꯑꯗꯤꯕ ꯅꯪ ꯄꯥꯛꯑꯒ ꯇꯥꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯅꯪ ꯑꯣ ꯇꯥꯃꯣꯅ ꯑꯩꯅ ꯆꯦꯜꯂꯒ ꯑꯗꯨꯒ ꯁꯥꯎꯕꯤꯗꯨꯅ ꯀꯔꯤꯒꯤꯅꯣꯕ ꯑꯩ ꯆꯦꯜꯂꯨꯕꯒꯤ ꯃꯕꯨꯡꯅ ꯐꯨꯔꯦꯅ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅꯒ ꯈꯪꯍꯟꯕꯗꯨꯔꯥꯕ ꯑꯗꯨꯔꯣ ꯇꯥꯃꯣꯅ ꯄꯥꯝꯃꯤꯁꯦ ꯈꯪꯍꯟꯗꯧꯔꯤꯕꯅꯤꯅꯦ ꯅꯌꯥꯝꯕ ꯄꯥꯈꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯦ ꯀꯩꯅꯦꯅ ꯈꯟꯒꯦꯕ ꯀꯩꯅꯣ ꯑꯦꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗꯨ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯑꯁ ꯀꯩꯅꯣꯕ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏ ꯌꯥꯔꯦ ꯅꯪꯃꯁꯨ ꯇꯣꯛꯎꯀꯣ ꯅꯣꯏ ꯇꯥꯃꯣꯁꯦ ꯁꯥꯎꯅꯤꯡꯗꯅ ꯄꯉꯥꯡ ꯉꯥꯡꯖꯔꯤꯅꯤ ꯑꯍꯟ ꯆꯥꯎꯅ ꯑꯃꯨꯛ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯅꯪꯃꯁꯨ ꯃꯐꯤꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧ ꯏꯃꯨꯡꯒꯤ ꯂꯤꯂꯥ ꯃꯌꯥꯝꯁꯤꯗꯅꯦ ꯀꯣꯛꯀ ꯂꯣꯏꯅ ꯆꯤꯛꯑꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦꯀꯣ ꯅꯣꯏ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯆꯥꯛꯀ ꯆꯪꯗ꯭ꯔꯦꯀꯣ ꯁꯥꯟꯇꯤꯗ ꯑꯃꯨꯛꯇ ꯂꯩꯔꯨꯒꯦ ꯀꯅꯥꯝ ꯀꯧꯔꯛꯀꯅꯨꯀꯣ ꯔꯕꯤ ꯃꯁꯥꯗꯣ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇꯗ ꯃꯁꯥꯗꯨ ꯅꯥꯆꯪꯈꯤꯗ꯭ꯔꯦ ꯁꯨꯝꯅꯇꯪꯒꯤ ꯉꯁꯥꯏ ꯎꯈꯤꯕ ꯐꯣꯇꯣꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯇꯪꯅꯤ ꯃꯥꯅ ꯎꯔꯤꯕ ꯈꯜꯂꯤꯕ ꯃꯁꯥꯗꯨ ꯆꯔꯥꯡꯅꯔꯕ ꯋꯥꯍꯪ ꯀꯌꯥꯅ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯍꯜꯂꯝꯗꯦ ꯇꯟꯖꯥꯗꯨꯗ ꯔꯕꯤꯒꯤ ꯐꯣꯟꯗꯒꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯂꯥꯛꯏ ꯔꯕꯤ ꯐꯣꯟ ꯁꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯅꯨꯄꯥ ꯑꯃꯅ ꯍꯌꯦꯡꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗ ꯑꯩꯈꯣꯏꯅ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯊꯥꯔꯛꯀꯅꯤ ꯑꯗꯨꯗ ꯁꯣꯗꯨꯒ ꯀꯣꯟꯅꯅ ꯂꯥꯛꯀꯗꯕꯅꯤ ꯋꯥꯍꯩꯁꯤꯇꯪ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯛꯏ ꯍꯜꯂꯣ ꯔꯕꯤ
ꯑꯃꯨꯛ ꯍꯟꯅ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯆꯠꯈꯤꯗ꯭ꯔꯦ ꯔꯕꯤ ꯃꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯔꯥꯡꯅꯕ ꯈꯪꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯏ ꯁꯥꯡꯂꯕ ꯑꯍꯤꯡꯗꯨ ꯀꯔꯝꯅ ꯂꯦꯟꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯦ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯆꯥꯕꯨ ꯇꯞꯅ ꯍꯧꯗꯣꯛꯄꯤꯔꯛꯏ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯔꯕꯤ ꯌꯥꯝ ꯇꯟꯅ ꯃꯥ ꯍꯥꯏ ꯅꯪꯕꯨ ꯏꯔꯦꯟꯖꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯗꯕ꯭ꯔꯣ ꯃꯥ ꯑꯩ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯡꯗꯤ 10:30 ꯍꯦꯟꯈ꯭ꯔꯕꯅꯤꯅꯦ ꯅꯪꯕꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯣꯏꯗ꯭ꯔꯣ ꯉꯁꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯂꯩ ꯃꯥ ꯏꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯏꯆꯥꯅ ꯌꯥꯝ ꯋꯥꯒꯗꯕ ꯑꯣꯏꯔꯒꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯁꯤ ꯔꯕꯤ ꯍꯥꯏꯐꯦꯠ ꯅꯣꯛꯑꯒ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯤꯕꯨ ꯀꯔꯤꯅꯣꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯁꯦ ꯁꯨꯝ ꯄꯥꯁꯤꯜꯂꯛꯏꯁꯤꯕꯣ ꯅꯥꯕꯒ ꯌꯥꯎꯔꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ ꯁꯦꯅꯤ ꯃꯥꯏꯅꯤꯁꯨ ꯍꯥꯏ ꯂꯥꯛꯇꯦꯅꯤ ꯇꯧꯔꯤꯁꯤꯕꯣ ꯔꯕꯤ ꯕꯥꯠꯔꯨꯝꯗꯒꯤ ꯂꯥꯎꯔꯛꯏ ꯃꯥ ꯅꯪ ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯔꯦꯅꯦ ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ ꯆꯥꯛ ꯊꯤꯔꯒ ꯏꯪꯍꯜꯂꯝꯃꯣꯕ ꯑꯝꯇ ꯑꯩ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦꯕ ꯍꯣꯏ ꯔꯕꯤ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯗꯨꯅ ꯌꯥꯝ ꯅꯥꯟꯅ ꯗ꯭ꯔꯦꯁ ꯅꯨꯡ ꯂꯣꯏꯁꯤꯜꯂꯒ ꯀꯨꯝꯊꯔꯛꯏ ꯄꯥꯕꯨꯡꯗꯤ ꯆꯠꯈ꯭ꯔꯕꯣ ꯉꯁꯥꯏꯅ ꯆꯥꯈ꯭ꯔꯕꯅꯤ ꯔꯕꯤ ꯆꯥꯛꯇꯣ ꯆꯥꯅ ꯃꯥꯗꯤ ꯆꯥꯔꯕꯣ ꯆꯥꯔꯗꯕꯅꯤ ꯑꯩꯁꯨ ꯑꯁ ꯉꯁꯥꯏꯅ ꯄꯥꯕꯨꯡ ꯆꯥꯕ ꯀꯥꯟꯗꯨꯗ ꯑꯗꯨꯝ ꯆꯥꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯊꯦꯡꯅ ꯆꯥꯔꯒ ꯅꯁꯥꯗꯣ ꯁꯣꯛꯅꯕ ꯂꯩꯕꯥꯛ ꯂꯩꯅꯁꯨ ꯅꯁꯥꯒꯤ ꯅꯣꯡꯃꯇ ꯀꯦꯌꯔ ꯂꯧꯔꯣꯏ ꯅꯪꯅ ꯆꯥꯁꯤꯜꯂꯨ ꯅꯁꯥꯗꯣ ꯄꯥꯕꯗ ꯌꯥꯗ꯭ꯔꯦꯀꯣ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯁꯤꯜꯂꯨ ꯇꯟꯖꯥꯗꯨꯗ ꯔꯕꯤꯒꯤ ꯐꯣꯟꯗꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯏ ꯔꯕꯤ ꯆꯥꯛꯇꯣ ꯆꯥꯅ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯈ꯭ꯔꯦ ꯁꯅꯥ ꯑꯣꯛꯑꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯃꯦꯁꯦꯖꯇꯨꯗ ꯏꯔꯛꯂꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯥꯏꯔꯛꯏꯕ ꯃꯐꯝ ꯑꯗꯨꯃꯛ ꯌꯧꯔꯦ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤ ꯃꯤ ꯅꯨꯡ ꯀꯌꯥ ꯏꯇꯥ ꯇꯥꯗꯦ ꯐꯖꯅ ꯃꯐꯝꯗꯣ ꯉꯥꯛ ꯁꯦꯜꯂꯝꯃꯤ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯁꯥꯏꯟ ꯇꯧꯅꯩ ꯑꯗꯨꯒ ꯅꯨꯄा ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯔꯕꯤꯒꯤ ꯃꯃꯤꯠꯇꯨ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯤ 5 ꯑꯃꯨꯛꯀ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯝꯃꯤ रवि तुमिना अदुम इनई अदुबु अंगक्पा अमदि पोअमनि तौरिबा मओंगदु नाकंदगी थांग नुंगा फेंगबगी मखोलसु तारई अदुगा साइड अमदगिना यामलबा मी कया अमा ट्रेनिंग तौबगी मखोलसु तारई नुपासिंदुना रविबु ममलबा रूम अमदा पुसिल्ली अदुगा पुल्लिबा ममितु लौथोई अदुगा नुपासिंदु लोइना थोखरे रूम अदु असुकी मतिक मम्मी मरम असिना रवि नंगना फंगिबा मिसक्तु फावबा मसक उबा ngamde रबीना सोसिगी वहांथो करिनो मसिगी नुंगी ओइबा वफमसे करिनो अदुगा नंग कनानो मसिगी मथक्ता करमना चिंखै खंगलिबा थानिल हाइफेन नोअगा अइना हाना हाइख्रबा नत्रो अइगी लंबीदा अइगी पर्सनल मैटरदा नंग यावसिलकनो हाइना मैरी तबु लामगे खलुरबदी नोंमदि सोइदना मैवाइरकनी खंदब्रा नंग कनानो अमुकना लाइजगी पर्सनल मैटरदा थिगतना बतवकनो मसिना नंगी लास्ट वार्निंग अदुदी नंग थानिल नंगना माबु लायिंगी हाइबगी दमक्तदी अइ थागतचरी अदुबु माबु लायिंगी हाइबगी दमक मागे अकुप्पा खुदिमक खंगदबा यादे हाइबदी लैतेदना होय चुम्मी अइना तौरिबसे तौफमदी थोकते अदुबु महक्कु उरुबा खुदिंग अइगी थमोइसिदा करिनो खंगदबा चैना अमदे फाउरी मागी मरौ लेना nganglakliba wangang kaya aduna aibu amuke hena wahang kaya hangali hena mabu uraga charangnaba langtaknaba khangningba kaya na ai nongmata phawba leitakhide ai isana su hangjai karigi damak lamlan bi mahaki damak aina khangninguribano ai tasingna mahakko harau minok tamhanba pam magi hanagi punsida ai purakpa pam o ai aigi mina phawba mirai birama matamsida कनादनो अइने थाजगदौरिबा नंगना खंगदबदि मिपुम खुदिमा मागी हानगी पुंसिदा हलपा लोइना पामा नते हौखिबो वारिसिंग अदुना अमुक हेना थमोय मचे ताना थुगाय हलपय हाइबसे नंग काउदबा फै रबीना अमो
ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏꯗꯨꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯗꯨꯅ ꯃꯪꯐꯥꯎꯅꯗ꯭ꯔꯤꯕ ꯃꯪꯂꯥꯟ ꯑꯃꯗꯤ ꯁꯦꯝꯒꯠꯂꯛꯈꯤꯕ ꯌꯥꯏ꯫ ꯍꯥ, ꯀꯔꯝꯕ ꯑꯁꯥ, ꯀꯔꯝꯕ ꯃꯪꯂꯥꯟ? ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯃꯪꯂꯥꯟꯅꯤ꯫ ꯔꯕꯤ ꯌꯥꯝ ꯈꯪꯅꯤꯡꯅ, ꯑꯩ ꯉꯔꯥꯡ ꯂꯣꯏꯅ ꯎꯔꯦ, ꯃꯐꯝꯗꯨꯁꯨ ꯑꯩ ꯌꯧꯔꯨꯔꯦ꯫ ꯐꯣꯇꯣꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ? ꯑꯗꯨꯒ ꯌꯨꯍꯦꯟ ꯍꯥꯏꯁꯤꯅ ꯀꯅꯥ? ꯊꯥꯅꯤꯜꯅ ꯌꯨꯍꯦꯟ꯫ ꯊꯥꯅꯤꯜ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ